Manipur drugs na samasa sida manghalakliba si mapumpa na thingnaba mahiroi ani the All Manipur Students Union MSU amasung MSF na semjakiba Students Anti-Drug Task Force na hawkiba September March ki tarik 18 da mahiroi singi oiba naharol singi oiba miyang oiba mass motor rally ama ko mai pa na pangtok chakre adugi mawoi na March ki tarik 19 da akoi Chief Minister, Honorable Chief Minister Manipur da akoi memorandum ama akoi drugs ke laina mari asida mapungphana akoi na sabar pagal loina na yana thabak tama ba akoi suggestion sing akoi thamjakre haiba rally aduda saruk yabikiba satra naharol imaibel adagidi mating bangkiba tuma dongta institution sing ki mahiroi sing amasung maroina post mafam bibiriba KM Blooming Higher Secondary School ko mating pangiro pagdang thaga to kong chari sigi makata rakpada Manipur le riba tuman ba institution singda MSU MSF na Students Anti-Drug Task Force asina koi poster campaign ama mass poster campaign ama koi makata na chatha jargani adu iroina na students sing ba specific area singda koi tuman ba drugs asigo koi thingna ba koi drive through arba bunje thamjari loinana Manipur le riba tuman ba district singda government gi oiba rehabilitation center koi drugs addiction ki rehabilitation center sing nupa na sung nupi ki tuman ba rehab center sing koi sungsoi na thom tam da hangbira kanda Manipur da gamana drug la ju ro singu koi magi proper hanagi normal life ta hanjana ba hari ba khongthang sing asi soidana lokat pina ba hari ba students ko semjari ba anti-drug task force asina koi demand tawjari adu masibo koi cooperation pibira kane hana koi thaja thamjari